ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯃꯅꯤꯄꯨꯔꯗ ꯃꯦꯒꯤ ꯇꯥꯔꯤꯛ 3ꯗꯒꯤ ꯍꯧꯗꯨꯅ ꯉꯁꯤ ꯐꯥꯎꯗ ꯊꯥ ꯑꯃ ꯐꯥꯔꯛꯄ ꯑꯗꯨ ꯆꯞ ꯆꯥꯅ ꯇꯥꯔꯦ꯫ ꯃꯁꯤꯗ ꯏꯔꯥꯡ ꯊꯣꯛꯏꯕꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯏꯇꯤꯍꯥꯁꯇ ꯃꯔꯛ ꯃꯔꯛꯇ ꯄꯣꯂꯤꯇꯤꯀꯦꯜ ꯈꯔ ꯑꯐꯤꯚꯦꯜꯁ ꯂꯥꯛꯄ ꯑꯗꯨꯒꯨꯝꯕ ꯑꯆꯧꯕ ꯑꯃꯅꯤ ꯃꯁꯤꯃꯁꯨ꯫ ꯃꯁꯤ ꯃꯃꯥꯡꯗꯁꯨ ꯈꯔ ꯊꯣꯛꯈꯤꯕꯗꯤ ꯑꯗꯨꯝ ꯂꯩꯔꯕꯅꯤ꯫ ꯃꯗꯨ ꯍꯧꯅꯕꯤ ꯁ꯭ꯇꯦꯠ ꯈꯨꯗꯤꯡꯃꯛꯀꯤ ꯂꯩꯕꯥꯛ ꯈꯨꯗꯤꯡꯃꯛꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯤ ꯂꯩꯒꯅꯤ꯫ ꯑꯗꯨ ꯍꯟꯗꯛꯀꯤꯁꯤꯅ ꯈꯤꯇꯪ ꯌꯥꯝꯅ ꯀꯟꯅ ꯅꯨꯡꯉꯥꯏꯇꯕ ꯃꯑꯣꯡꯗ ꯁ꯭ꯇꯦꯠꯀꯤ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯐꯥꯎ ꯏꯐꯦꯛ ꯇꯧꯒꯅꯤꯅ ꯀꯤꯅꯕ ꯋꯥꯈꯜꯗ ꯁꯤꯒꯤ ꯂꯩ꯫ ꯃꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯑꯣꯀꯦꯖꯟ ꯑꯃꯅꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ꯫ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠꯁꯤ ꯖꯥꯇꯤ ꯀꯌꯥꯃꯔꯨꯝ ꯂꯩ꯫ ꯇ꯭ꯔꯥꯏꯕꯦꯜ ꯑꯣꯏꯅ ꯍꯥꯏꯔꯒ 34 ꯇ꯭ꯔꯥꯏꯕ ꯂꯤꯁꯇ ꯂꯩꯕꯅꯤ꯫ ꯃꯗꯨꯗꯒꯤ ꯑꯆꯧꯕ ꯃꯦꯖꯣꯔꯤꯇꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯅ ꯃꯩꯇꯩꯅꯤ꯫ ꯃꯗꯨꯒꯤ ꯃꯊꯪꯗ ꯑꯇꯩ ꯏꯟꯗꯤꯌꯥꯒꯤ ꯖꯥꯠ ꯃꯆꯥ ꯃꯁꯨ ꯈꯔ ꯂꯣꯏ ꯂꯩ꯫ ꯃꯩꯇꯩ ꯄꯥꯡꯒꯜꯁꯤꯡꯁꯨ ꯂꯩ꯫ ꯁꯨꯃꯥꯏꯅ ꯌꯥꯝꯅ ꯖꯥꯠ ꯃꯌꯥꯝꯅ ꯄꯨꯟꯅ ꯂꯩꯕ ꯑꯁꯤꯒꯨꯝꯕ ꯁ꯭ꯇꯦꯠꯁꯤꯗ ꯍꯟꯗꯛ ꯊꯣꯛꯈꯤꯕ ꯏꯔꯥꯡ ꯑꯁꯤ ꯈꯔ ꯅꯨꯡꯉꯥꯏꯇꯦ꯫ ꯄꯨꯝꯅꯃꯛꯇ ꯂꯣꯏꯅ ꯁꯣꯛꯏ꯫ ꯑꯗꯨꯅ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣই ꯒ꯭ꯌꯥꯟ ꯇꯥꯅ ꯏꯪꯅ ꯑꯩꯈꯣই ꯄꯨꯝꯅꯃꯛꯅ ꯍꯣꯠꯅꯔꯒ ꯇꯞꯊꯍꯟꯕ ꯗꯔꯀꯥꯔ ꯑꯣꯏ꯫ ꯍꯧꯖꯤꯛ ꯐꯥꯎꯗ ꯒꯣꯔꯃꯦꯟꯒꯤ ꯇꯔꯐꯇꯒꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠꯀꯤ ꯒꯣꯔꯃꯦꯟꯒꯤꯁꯨ ꯁꯦꯟꯇꯔ ꯒꯣꯔꯃꯦꯟꯒꯤꯁꯨ ꯂꯣꯏꯅ ꯏꯐꯣꯔꯠ ꯀꯌꯥ ꯐꯖꯅ ꯃꯤꯠꯌꯦꯡ ꯆꯪꯁꯤꯟꯗꯅ ꯈꯔꯗꯤ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯁ꯭ꯔꯤ ꯑꯃꯤꯠ ꯁꯥꯍꯅꯁꯨ ꯂꯥꯛꯇꯅ ꯂꯣꯏꯅ ꯌꯦꯡꯁꯤꯟꯈ꯭ꯔꯦ꯫ ꯇꯧꯕ ꯌꯥꯕ ꯊꯕꯛꯇꯤ ꯐꯖꯅ ꯆꯠꯊꯔꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯂꯧꯏ꯫ ꯑꯗꯨꯕꯨ ꯆꯞ ꯆꯥꯅ ꯂꯣꯏꯕꯃꯛꯇꯤ ꯅꯠꯇ꯭ꯔꯤ꯫ ꯑꯗꯣ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯅ ꯂꯥꯏꯕꯛ ꯊꯤꯕ ꯑꯃꯅꯤ꯫ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯤꯗ ꯑꯄꯤꯛꯄ ꯑꯦꯡꯒꯜꯗ ꯌꯦꯡꯉꯕ ꯑꯣꯏꯔꯗꯤ ꯃꯌꯥꯝꯅ ꯃꯩꯇꯩ ꯀꯨꯀꯤꯒꯤ ꯔꯥꯏꯌꯣꯠꯅꯤ ꯍꯥꯏꯅ ꯑꯗꯨꯝ ꯂꯧꯅꯩ꯫ ꯑꯗꯨ ꯇꯁꯦꯡꯕꯗꯤ ꯔꯥꯏꯌꯣꯠꯇꯤ ꯑꯣꯏ, ꯃꯗꯨ ꯀꯔꯤꯒꯨꯝꯕ ꯑꯣꯀꯦꯖꯟ ꯑꯃꯗꯒꯤ ꯔꯦꯂꯤ ꯆꯠꯄꯗꯒꯤ ꯁꯥꯎꯅꯤꯡꯕ ꯀꯥꯡꯕꯨ ꯈꯔꯅ ꯀꯔꯤꯒꯨꯝꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯈꯔꯒꯤ ꯗꯨꯀꯥꯟ ꯌꯨꯝ ꯊꯨꯒꯥꯏꯕꯅꯆꯤꯡꯕ ꯊꯣꯛꯈꯤꯕꯗꯒꯤ ꯍꯧꯕꯅꯤ ꯍꯥꯏꯗꯅ ꯃꯆꯥꯗꯒꯤ ꯑꯩꯈꯣꯏꯅ ꯂꯧꯏ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯃꯁꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯌꯦꯡꯕꯗꯗꯤ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯍꯥꯟꯅ ꯂꯩꯖꯕ ꯈꯔ ꯂꯩ꯫ ꯃꯗꯨꯁꯨ ꯑꯩꯈꯣꯏꯅ ꯎꯗꯕ ꯌꯥꯗꯦ, ꯈꯪꯗꯕ ꯌꯥꯗꯦ꯫ ꯍꯧꯖꯤꯛꯃꯛꯇ ꯈꯕꯔꯗ ꯏꯅꯕꯗꯗꯤ ꯀꯨꯀꯤ ꯃꯩꯇꯩ ꯁꯥꯏꯅ ꯇꯧꯏ꯫ ꯇꯁꯦꯡꯕꯗꯤ ꯀꯨꯀꯤꯒ ꯃꯩꯇꯩ ꯈꯛꯇ ꯈꯟꯅꯕ ꯅꯠꯇꯦ꯫ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯅ ꯑꯆꯧꯕ ꯏꯁꯨ ꯑꯃ ꯄꯣꯛꯈꯥꯏꯔꯛꯄ ꯃꯈꯜ ꯑꯃꯅꯤ꯫ ꯍꯥꯟꯅꯗꯒꯤ ꯑꯩꯈꯣꯏ ꯁꯤꯗ 1950 ꯑꯗꯨꯋꯥꯏꯗꯒꯤ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯐꯪꯂꯕ ꯃꯇꯨꯡꯗ ꯃꯗꯨꯗꯒꯤ ꯕꯔꯃꯥꯔꯣꯝꯗꯒꯤ ꯔꯤꯐ꯭ꯌꯨꯖꯤ ꯍꯥꯏꯖꯤꯜꯂꯛꯇꯅ ꯆꯪꯈꯤꯕꯁꯤ ꯋꯦꯕ 3-4 ꯁꯨꯔꯛꯑꯕꯅꯤ, ꯌꯥꯝꯃꯕꯅꯤ꯫ 1950ꯗꯒꯤ ꯂꯥꯛꯄꯁꯤꯅ ꯁꯦꯀꯦꯟ ꯇꯥꯏꯝꯗ 55-56ꯗ ꯌꯥꯝ ꯆꯥꯎꯅ, ꯃꯊꯪꯗ 1960ꯗ 70ꯗ 80ꯗ ꯃꯇꯝꯗ ꯋꯦꯕ ꯃꯌꯥꯝ ꯂꯥꯛꯄꯁꯦ ꯃꯁꯤꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯗꯅ ꯂꯩꯐꯝ ꯆꯥꯐꯝꯗ ꯆꯤꯡꯗ ꯑꯣꯏꯔꯁꯨ ꯑꯃꯗ ꯑꯣꯏꯔꯁꯨ ꯂꯩꯈꯤꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯐꯖꯅ ꯅꯤꯌꯣꯝ ꯆꯥꯅ ꯁꯣꯜꯕ ꯇꯧꯈꯤꯗꯕ, ꯐꯖꯅ ꯁꯤꯟꯈꯤꯗꯕ ꯈꯤꯇꯪ ꯋꯥꯠꯈꯤꯕ ꯂꯩ ꯍꯥꯏꯅ ꯂꯧꯏ꯫ ꯃꯗꯨ ꯁꯔꯀꯥꯔꯅ ꯁꯣꯏꯒꯅ ꯁꯣꯏꯕ ꯋꯥꯗꯤ ꯅꯠꯇꯦ꯫ ꯍꯤꯁꯇꯣꯔꯤꯀꯦꯜ ꯗꯤꯕꯦꯂꯞꯃꯦꯟ ꯃꯈꯜ ꯑꯃꯅꯤ ꯃꯥꯏꯒ꯭ꯔꯦꯁꯟꯒ ꯍꯥꯏꯕꯁꯤꯁꯨ꯫ ꯃꯔꯝ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔ ꯂꯩ ꯍꯥꯟꯅꯗꯒꯤ꯫ ꯑꯅꯤꯁꯨꯕꯗ ꯑꯃꯨꯛꯀ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯅ ꯍꯟꯗꯛ ꯂꯥꯛꯏꯕ ꯁꯔꯀꯥꯔ, ꯃꯃꯥꯡꯒꯤ ꯁꯔꯀꯥꯔ ꯑꯗꯨꯅ NRCꯒꯨꯝꯕ ꯆꯠꯂꯁꯤ, ꯃꯥꯏꯒ꯭ꯔꯦꯁꯟ ꯂꯥꯛꯄ ꯋꯦꯕꯁꯤꯡꯁꯤ ꯁꯦꯡꯗꯣꯛꯇꯅ ꯑꯔꯤꯕ ꯑꯅꯧꯕ ꯃꯁꯛ ꯈꯪꯅ ꯄꯥꯟꯁꯤ ꯍꯥꯏꯕꯒꯨꯝꯕ ꯗꯤꯃꯥꯟꯁꯨ ꯀꯌꯥ ꯇꯧꯈꯤ꯫ ꯁꯔꯀꯥꯔꯒꯤ ꯃꯤꯠꯌꯦꯡꯁꯨ ꯆꯤꯡꯁꯤꯟꯈꯤ, ꯍꯣꯠꯅꯈꯤ꯫ ꯑꯗꯨꯁꯨ ꯑꯩꯈꯣꯏꯅ ꯂꯣꯏꯁꯤꯟꯗꯕ, ꯑꯗꯨꯁꯨ ꯑꯆꯧꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯅꯤ꯫ ꯌꯥꯝ ꯗꯤꯞꯂꯤ ꯌꯦꯡꯕ ꯗꯔꯀꯥꯔ ꯑꯣꯏꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯅꯤ ꯍꯥꯏꯖꯕꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ꯫ ꯏꯆꯝ ꯆꯝ ꯏꯇꯥꯎ ꯇꯥꯎꯅ ꯃꯊꯛꯇ ꯂꯣꯏꯔꯦ ꯑꯁꯤ ꯅꯠꯇꯦ꯫ ꯃꯁꯤꯒꯤ ꯗꯤꯞ ꯔꯨꯇꯦꯠ ꯌꯥꯝꯅ ꯂꯩꯕꯁꯦ, ꯑꯦꯡꯒꯜ ꯀꯌꯥ ꯌꯥꯝ ꯂꯩꯕꯁꯦ, ꯄꯣꯄꯤꯒꯤ ꯄ꯭ꯂꯥꯟꯒꯤ ꯀꯣꯏꯁꯟ ꯈꯪꯗꯦ, ꯗꯤꯐꯣꯔꯦꯁꯇꯦꯁꯟꯒꯤ ꯋꯥ ꯈꯪꯗꯦ, ꯑꯗꯨꯗꯒꯤ ꯑꯦꯟꯀ꯭ꯔꯣꯆꯃꯦꯟꯒꯤ ꯈꯪꯗꯦ, ꯏꯃꯥꯏꯒ꯭ꯔꯦꯁꯟꯁꯤꯡꯅ ꯃꯅꯤꯄꯨꯔꯗ ꯌꯥꯝꯁꯤꯜꯂꯛꯄ ꯈꯪꯗꯦ꯫ ꯁꯤꯅꯆꯤꯡꯕ ꯄꯨꯝꯅꯃꯛꯁꯦ ꯌꯥꯝ ꯇꯨꯡ ꯀꯣꯏꯅ ꯂꯥꯛꯅꯕꯗ ꯒꯣꯔꯃꯦꯟꯅ, ꯁꯦꯟꯇꯔꯅ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯅ ꯑꯃꯁꯨꯡ ꯄꯣꯂꯤꯇꯤꯁꯤꯌꯥꯟꯁꯤꯡꯅ, ꯏꯟꯇꯦꯂꯦꯛꯆꯨꯋꯦꯜꯁꯤꯡꯅ ꯌꯥꯝ ꯀꯨꯞꯅ ꯈꯟꯅꯕ ꯑꯃ ꯆꯪꯏ꯫ ꯑꯗꯨ ꯏꯔꯥꯡꯁꯤꯗꯤ ꯌꯥꯔꯤꯃꯈꯩ ꯍꯣꯠꯅꯔꯒ ꯐꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯈꯜꯂꯤ꯫ ꯌꯥꯝ ꯀꯟꯅ ꯁꯤꯗꯒꯤ ꯍꯦꯟꯅ ꯄꯣꯈꯥꯏꯔꯛꯇꯅ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯀꯅꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯍꯥꯏꯖꯅꯤꯡꯗꯦ, ꯊꯣꯛꯇꯕꯁꯨ ꯑꯣꯏꯁꯅꯨ꯫ ꯑꯗꯨ ꯃꯁꯤ ꯌꯥꯝꯅ ꯂꯥꯏꯅ ꯏꯆꯝ ꯆꯝꯅ ꯃꯤ ꯈꯔ ꯈꯠꯅꯕꯅꯦꯅ ꯂꯧꯕꯗꯤ ꯂꯥꯜꯂꯤ꯫ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏ ꯈꯔ ꯗꯤꯞꯂꯤ ꯁꯦꯔꯤꯌꯁꯂꯤ ꯂꯧꯕ ꯇꯥꯏ, ꯀꯝꯃ꯭ꯌꯨꯅꯦꯜ ꯑꯣꯏꯅ ꯂꯧꯔꯣꯏꯗꯕꯅꯤ ꯍꯥꯏꯅ ꯁꯨꯝ ꯈꯜꯂꯤ꯫ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯍꯥꯛꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯈꯪ ꯑꯍꯩꯁꯤꯡ, ꯂꯤꯗꯔꯁꯤꯡ, ꯄꯣꯂꯤꯇꯤꯁꯤꯌꯟꯁꯤꯡ, ꯁꯔꯀꯥꯔ ꯄꯥꯏꯕ ꯀꯥꯡꯕꯨꯁꯤꯡ, ꯃꯁꯤꯗꯒꯤ ꯃꯊꯪꯗ ꯑꯍꯜ ꯂꯃꯟꯁꯤꯡ, ꯒ꯭ꯌꯥꯟ ꯇꯥꯕ, ꯃꯁꯤ ꯃꯊꯪꯗ ꯏꯗꯨꯀꯦꯇꯦꯠ ꯑꯣꯏꯕ ꯏꯟꯇꯦꯂꯦꯛꯆꯨꯋꯦꯜꯁꯤꯡ, ꯃꯁꯤ ꯃꯊꯪꯗ ꯏꯃꯥ ꯏꯕꯦꯜꯁꯤꯡ,
ꯃꯊꯪꯗ ꯅꯍꯥꯔꯣꯟꯁꯤꯡ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛꯁꯤꯡ ꯑꯃꯁꯨꯡ ꯇꯝ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯁꯦ ꯃꯅꯤꯄꯨꯔꯁꯦ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯂꯩꯅꯅꯕ ꯍꯥꯟꯅ ꯃꯍꯧꯁꯥ ꯆꯍꯤ 2000 ꯍꯦꯟꯅ 33 AD ꯄꯥꯈꯪꯕꯅ ꯑꯍꯥꯟꯕ ꯅꯤꯡꯊꯧ ꯑꯣꯏ ꯍꯥꯏꯕ ꯆꯍꯤ ꯑꯗꯨꯗꯒꯤ ꯉꯁꯤ ꯐꯥꯎꯗ ꯆꯍꯤꯁꯤ 2000 ꯁꯨꯔꯛꯑꯕ ꯂꯩꯕꯥꯛꯅꯤ ꯀꯟꯇꯤꯅ꯭ꯌꯨꯋꯁꯂꯤ ꯑꯁꯤꯒꯨꯝꯕ ꯂꯩꯕꯥꯛꯁꯤꯗ ꯄꯥꯜꯂꯤꯕ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯚꯦꯂꯨ ꯃꯥꯡꯗ ꯏꯇꯥꯎ ꯇꯥꯎꯗꯅ ꯉꯔꯥꯡ ꯅꯍꯥꯟꯒꯤ ꯂꯩꯕꯥꯛꯇꯧꯅ ꯈꯟꯕꯤꯔꯣꯏꯗꯕꯅꯤ ꯃꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯑꯔꯤꯕ ꯆꯍꯤ 2000ꯒꯤ ꯂꯩꯕꯥꯛ ꯑꯁꯦ ꯌꯥꯝ ꯏꯪꯅ ꯄ꯭ꯔꯤꯊꯤꯕꯤꯗ ꯃꯁꯛ ꯈꯪꯕ ꯑꯃ ꯑꯣꯏꯅꯕ ꯑꯩꯍꯥꯛꯅ ꯍꯥꯏꯖꯈꯤꯕ ꯃꯌꯥꯝ ꯑꯗꯨꯗ ꯒꯣꯔꯃꯦꯟꯒꯤ ꯂꯤꯗꯔꯁꯤꯡ MLAꯁꯤꯡ MPꯁꯤꯡ ꯃꯤꯅꯤꯁꯇꯔ ꯒꯣꯔꯃꯦꯟ ꯁ꯭ꯇꯥꯐ ꯑꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯑꯍꯜ ꯂꯃꯟ ꯄꯟꯗꯤꯠ ꯈꯪꯍꯩꯕ ꯑꯗꯨꯒꯤ ꯃꯊꯪꯗꯒꯤ ꯑꯃꯨꯛ ꯂꯥꯛꯄꯗ ꯏꯟꯇꯦꯂꯦꯛꯆꯨꯋꯦꯜꯁꯤꯡ ꯂꯥꯏꯔꯤꯛꯁꯨ ꯍꯩꯕꯁꯤꯡ ꯑꯗꯨꯒꯤ ꯃꯊꯪꯗ ꯏꯃꯥ ꯏꯕꯦꯜꯁꯤꯡ ꯄꯨꯝꯅꯃꯛ ꯑꯗꯨꯒꯤ ꯃꯊꯪꯗ ꯅꯍꯥꯔꯣꯟ ꯊꯧꯅꯥ ꯐꯕ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯃꯁꯤ ꯍꯥꯟꯅ ꯄꯤꯁ ꯄꯨꯔꯛꯇꯕ ꯌꯥꯗꯦ ꯍꯥꯏꯕꯁꯤꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯄꯨꯛꯅꯤꯡ ꯆꯪꯕꯤꯌꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨꯅ ꯑꯄꯤꯜ ꯇꯧꯖꯅꯤꯡꯏ